National Rural Health Mission की मखादा थबक तौरीबा एम्प्लॉयीज सिंगना मखोई की तोंगान दाबी किया पीननबा मरी लेनबा अथॉरिटी दा वकलबसु ngasi fawba thabakoina ontok pidi haina employees singna office mamangda wakat mipam chathagrai All Manipur Technical Support Staff Union Amadi Association for Block Data Manager and Account National Rural Health Mission Manipur Sindana Pangtokiba Wakat Mipam Aduda Rural Health Mission ki Makada Thabak Toriba Doctor Nurse Technician Amadi Asagi Myoikyana Sarukyaki Employees Singi Tongan ba Dabi Sing Iba Placard Kya Wakat Mipam Aduda Shijanaki All Manipur Technical Support Staff Union gi President P Ning Thaujauna employees ng makoyi dabi sing mari lena basing da kangan krabasu ngasi fawba thausa bidri mahak na makata na phongdorpada service room extension tobio extension order matam chana thokadabani pay anomaly semdokpa yauna sahi ani makhairongi area vidina lairibasi pitokadabani hairi Iramasi matangda Chief Secretary ga wari sanaduna yanaba kaya laikrabasu thabakta onthokte hairi Chapsaba sarkar gi fire pama khangandrabadi hena kanba khongjang kaya sangsilagani haiki Wakar mipam aduda saruk yakiba miyamna National Rural Health Mission gi office tamna sangsinduna office thingnana ba honaki mapam aduda duty toramba security kangbuga ngayak intok engine tawraba matungda office ki main shutter solan sinduna thamke Handakta TJ Higher Secondary School da tambi mahiroi nupi mecha amabu izat mangan kibagi thogdok mari lenana sarkarna matik chaba ain gi oiba action lakhattuna January ba William Amadi Tarun Cherak Piu haiba dabida ngasi kongpal da leba Bal Vidya Mandir Higher Secondary School gi mahiroi sana wakan mipam sathagre wakan mipam aduda sarugya kiba Universal Mothers Organization gi sorojinina sarkarna atum matam da charge sheet Tagatuna, Zapsaba, Wild Bichar, Chathagadabani Haina Fondoki, Tungda, Kongjangadugi, Sarukama Oina, William Amadi Tarungi, Ifiji Shaduna, Mairisina Mai Taki. Manipurda Ahan Boina, Minutong the Laiba, Manipur Mountaineering and Trekking Association Sinduna, Mataukaramna, Kudong Tiba, Toktanana Honagani Habig Matanga, Zorbing Item Kya Yauba, Adventure Festival, Pangtokli. Manipur Mountaineering and Trekking Association na linkalak padagi hauna Manipur ki nupanupi sing adventurous spirit laina na bapandamda adventure training amadi sports pangtok padanatana tourism sector da chakon na ba achaubu thogang lawri masida sunatana MMTA na masak thokpa mioi kya puthok mangkrai handa pangtok ki ba Manipur Sangai Festival yauna mamang chehi singdagi adventure festival pangtok tuna tourism amadi miyam gi pungning singsilhali Mapa Lebakta Pangtokpa Festival the Yauba Jorbing item kia Handak Chahidagi Hauna Yan Hanbo Oina Tongan ba item sing Palace Compound the Pangtokpa Adventure Festival the Yaholi Asigumba item sing festival Asida Yaubasina Awanung Poklamdam da Yanana Uba Oili Item sing adudi land jorbing water jorbing ATV bike thoba sumo fighting na jingbasing asini Masida Miyamna PP duna item kia asida saruk yari MMTA ki Secretary P.H. Chandra Kumar Sharmana Festival Pangtokpagi matangda ISTV News da wafum kaya thamke Adventure haibisi karino adventure si tawra kari kana gi haibudu mipung khudi makta khona haiba keno si mahau tang hning haidare posai amount si roughly masi pull lagadi la mani manga muki ata hudi ma khodi masi kai ma pan Delhi rom ni chen moina su oxalom ni Masigi PC akoi tourism festival manungdadi tang PC tang hagalam adu akoi kanasida di yamsina tare haidari festival ki mai na sina festival mai le na khona live me phungudi mo yawung nabagi khongde jaga tawani Nakalamurumda Mama Pa Oibisingna Masa Masukaya Festival Pangtok Libam Mapam the Puraktuna Anowa Makalgi Jorbing item sing Yahunduna Adventure Sports ki Mahau Yengli Handak Pangtokiba Mari Suba Adventure Festival Asida Yauriba Anoba item kaya Asina Piriba Kanaba Kayagi Matang the Su Festival Asigi overall in charge Ayakpam Manitombina Wapam Thamki Masi Kanaba Pining Tasingna Masa the Yauriba Kang Bakanbegi Bagi Tauna Ada amadi magi stamina maksada kadai puk hazaba thamba hairi basingsi item singasi saruk yara matungda masada masabu ai sibo ngami sibo pangsubo ngami sibo tobo ngami haibagi mangonda masana masabu masak takjaba adumba amadi tungda haulliba naharol singsida koina piningba timdi kaino haibada hojiki naharol singsida adventure haiba posasi karino sini apone maswade piningse
Handakta Manipur Sarkarna electric ki khazna tonbasing amukta da pulaf thidok labadi surcharge gi senfam chada humudramanga tagani haina phongdok ki wafam adu yaning de haina ngasi youth welfare front sagolban gi president oiriba ais biramani na phongdok rei ngasi pamising unaba amada biramani na makatana Manipur Sarkarna order adu laita laira singda hena wagani surcharge gi senfam chama de chama ko kadabani loinana atonba bill Tidok Padasu, Machit Thiba, Yahan Gadabani Habu from Mahakna Fondoki. Travel Singi, Mankrabaning Togi, Lebak Kanana Bahonabada, Punchi Katkraba, Manipurgi, Jingmi Prezasina, Laukiba Todangi, Itiasadu, Ningsingduna, Tribal Punamakna, Santioina, Nungsi Chanana Himinasi Haina, United Tribal Liberation Army, Utlagi, German SK Tadona Tadorka Cherolamada Kangalakli. Hauziki Raznitigi, people Masida underground amasung overground leriba tribal national worker punamakna hana sunabagi tabakasi arimbani haiba khangba matam yorkle Kanglup Masel Yangtinabagi Tabak Tadona Duna Santi amasung Mara Tapagi Lambelda Sangsin Minerse Habu Wafam Sucherola Duda Makatana Fondorkle Central Agricultural University Kaugi Directorate of Extension Education Sinduna Commodity Future Market ki matang dan minini chupna satakadaba training program ma ngasi Kaugi Assembly Hall da hotokrai thoramadu da University asigi din Dr. L Iboton Singh Director of Research Dr. M Rihini Kumar amadi ati official kya susrugya ki Dr. Iboton yaungna ati wangang kibasingna future market ki matang da thengnari ba shamesha sing amadi oitokpe yaba lambi kya gi matang da mod phongdok padanatana wafam kya thamke Bharat ta hauzik oiriba regulatory system amadi commodity market chakuna nambagi matang dasu akangai kya asina wangangke Ours is how to get income, more income. So we should get more dividend. That is cost benefit ratio. This is our planning. This is our important part of the farming community. So that is why we should hope we should get proper marketing of my produce. This is our facing problem. Now it is facing problem of the farmers. Mapal Suba Assam Rifles na Moregi Gate number 2 gi Ward number Manga da Thibu Humbagi Tabak Chatabada PLG KS Amuja Elis Khangamba Kauba Yaripok Nongram dagi Mioi Asi 0.32 gi Maru Ani Yauba Nongmaiga Konana Fare Hari Amaramda Jiribam de Laiba Assam Rifles na Pripak Progi Overground Laiba Mioi Ani Fare Hari Makoyani Adudi B Bobby Sharma Wankairapum Lekai Digini Atopa Mioi Aduna Firoz Ali Kawi Paudel Maya Lekai Digini Hari Jiribam Police da MUNC Kusina Krehabu Wapumsu Makatana Fondorkli GI Paif Huran Bani Haiba Nupama Lekaina Farga Police da Kusina Kre Nasi Yoksingjami Police Station gi Manung Chana Leba Langtabal Purama Kong Nambul Mapalda Lekaina Faduna Police da Sinakraba Mioi Adudi Laikprakpam Gana Chahiyankai Apokpa Laikidraba Amu Langtabal Purama Kong Nambul Mapanda Gini Lekai gi music na Fondorokpada water supply gi damakta GI pipe sing asi club ki general secretary gi yum manakta thamduna lakpa adu pipe masing walambadagi lekai na chungnaduna ganagi mayumda thibombagi thabak chathabada hairiba problem sing asi thengnar kibani khoishaunarba miyamna nambul mapal da leiba ganagi mayum amangata thonkhre Thasigi Tarada Infalda Lakani Hariba AICC ki General Secretary Rahul Gandhi ki Khongset Kamari Lenana Congress Legislature Party ki Mipamama Pangtokre Chief Minister na preside tokdana Pangtoki ba Mipam Asina Tongan ba Committee Sing Amadi Sub Committee Sing Su Sem Kre Hari Rahul Gandhi ki Khongset Asina UPA Sarkar na Faikat Liba Flagship Program Sing Kanganana ba Local Body Singi Mikal da Mai Pagdak Laba Mute Singi Convention Amada Saruk Yagne ba Wapamsu Pongdorokli Indigenous Archery and Classical Indian Archery gi lamda nimit mangani chupna chathagadaba workshop ama ngasidagi huyan lalong Manipur Thangta Cultural Association gi hold hogdokre association asina sinba workshop hogdokpagi thoramadda Jain Manipur Dance Academy gi director L Upendra Imphal Urban Cooperative Bank ki chairman TS Dilip Amadi Padmasri Gorkeshor shu thorumapu ina sarugyaki workshop asi German macha Hendrik Witasna Mopungoina workshop asida saruk yariba singda takpi tambigani Hendrik Witasna India si archery gi lamda singthaningai oiba leba kamani haiba wapamsu phongdorakli I wanted to give something in return. I wanted
to give some of my knowledge, if possible, to the people who are interested in my knowledge. So the idea came that I provide this 5 days of teaching indigenous and classical Indian archery, which would be, I think, very interesting, especially for the Vita archers, because their approach is completely different